Lakhipuronline puthokchaba April gi tang kunthra leibak pokpa numit ki Khomjinba Pao tabirasi ahanbada maruipa Pao nong karakanna hek tabaga Silchar sahar gi mapam ayambada achauba ising ichau thokpaga chap manakre mukna kangjeibu Mizoram gi ni haina NCART gi tamna larikta haijilakpasi mitei ekhoi gi laibak thibani haina sikona fongdorakle nong nungsit na mang takhalaba jiribam lawmi marup ki office sanglen mari leinaba singna mideng changbina bahairakle bhabini aribamna iba saireng lairik kunmathoi suba chahi chagi ima fongkhre amasung jiribam da chathakiba football tournament ta Sunrise Club na champion aduga Yaol Club na runners up takre Haujik mapungoiba Pao tabirase nong kharakanna hek tabaga Silchar sahar gi mapam ayambada achauba ising ichau thokpaga chap manakre Silchar gi mi kungna taba lambi sing National Highway Point Sonai Road Point Indira Sarani Chittaranjan Avenue ni chingba Silchar sahar gi mapam ayamba nong gi isingna khusem gi ising ichau thokle lambi chaliba miyoi sing amadi gari thoriba miyoi singda awaba mayokna halle lambi ayamba isingna thumkhibana school college setpa mahiroi sing awaba kaya mayoknare mafam asigi miyamnadi train gi sing chatkinana lambi leitabana asiguma thodok asi Silchar da chahi gi thengnari haina pendaba phongdoknari leingakna hiram asigi matangda athuba matamda mideng changbina bahairi आज के दीर्घ दिन तेके मतम कया gi mamang degi aikhoi gi Sonai Road ta ising thumbagi awaba se mayokna duna lagle National Highway number 54 gi lambi asida nimit khudingi ising na khu yawi lambi chatok sasinda awaba kaya mayoknai gari thoriba school college office kariba sing thodokna awaba mayoknari mari leinaba singna awaba si athuba matamda bineng changbitrabadi jayol asigi manungda miyam gi oiba khongjang changsilagani তাহলে আমরা আগামী এক সপ্তাহের মধ্যে একটি বৃহত্তর আন্দোলন করব Mukna kangjeibu Mizoram gi ni haina NCART gi tamna larikta haijilakpa si mitei ekhoi gi laibak thibani haina sikona fongdoragle NCART na puthokpa learning through traditional games cyber larik asigi lamai kunmarida mitei ekhoi gi mukna kangjei asi Mizoram gi oina lan isilakpa si mitei ekhoi gi dhamaktadi yamnamak laibak thibani larik asi NCART New Delhi na lisingani ga kunithoi kunmarida phongba Bharat sinba thungna tamna larik ni Maramasina mitei purupu malem gi miyam da khongkoinare haina Southeast Asia Cultural Organization SICO gi Secretary Publicity thangjam inauchana kudek piduna thadorok pa cherol amada fongdoragle cherol asina makata na hai aikhoi mitei asi ichak iral suna leiba atangba ariba akhanaba purup amani mitei asi malem gi purup singi manungda masagi oiba traditional games makhal yamna leiba atangba amadi angakpa purup amani asigumlaba akhanaba purup asibu hauja thengkang kayada ngasi phauba atoba phurupna kalak miyeng jengba lana lamjingba namat ingba leptri aikhoi gi ichak iral pukai langaibu huran lanada mingonda hekta pithokpa lauhanba mina mapu hek ohenba asi ngasi ngarangi thodok wa thoknate masi chahi kayadagi chatharakpa thawong singni mipum khudingmakna khangnaraba aikhoi gi sengna leijaba pukai langai amadi puari bulana haijin isinba asi anoba amadi natrabani masi aikhoi bu ikaiba pibani haukiba matam kharagi mamangda aikhoi gi puari wari singbulgi machak singlana semdok sadoktuna atopa purup ki ohenaba thodok kaya amasu masing tingamdana toina thokrabani aikhoi gi ichak eral khudingmak yamna cheksinna ngak senduna makhong sombiduna chakhanhanba mathautai masi khudingmak asi patent right tanduna thamhoba mathautai aikhoi gi intellectual property cultural property indigenous property na chingba atai property makhal kaya da chauna singna rakliba asi aikhoi khudingmakna yade haina khanghanba mathautari masida aikhoi tumina leifam thokte asigumba indigenous property war da matam chana amadi matik chana action lokhatuna chumthok haudrabadi tungda aikhoi asi asum samjilakani haire academic chahi lisingani ga kunumdoi kunmari gi oina NCART Delhi na phongba learning through traditional games haiba tamna larik amada Manipur gi mahausa digi lairaklaba mukna kangjai masana sibu Mizoram gi masana ni haina phongliba dugi matangda kendra gi mahimasingi rajya mantri Dr. R.K. Ranjanna hiramasi matangda athuba matamda semdoknanaba NCART da pautak pikre hairi
Lakhipur online channel asibu yengbiriba singna paw asibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu. Jiribam gi lomi marup ki office sanglen tha asigi tangkun mari da sit ki banong lei nuksina amanga ta thokre office ki maru oiba potlam sing akaya toy thokre hairi hiramasi gi matangda mongjam gandhi general secretary all jiribam lomi marup na haikibada Jiribam gi lomi marup ki amata ngairiba office asi haukiba April gi tangkun mari gi akan manong lei nuksina humdoktuna leiriba asi mari leinaba singna ahenba miteng changbiduna sanglen asibu amuk nauna semgat sagat bada mateng pangbiu haiki Paumi singa unaba aduda all Jiribam lomi marup ki president NG Ibunghal Mitei joint secretary Muhammad Tazimur Rahman loinana Thoksom Khela Singh president Barak Circle Thoksom Kamini Singh Cashier na chingba Miyoi Singh Sarujaki Makata na Jiribam district amadi Barak Circle subdivision anigi amadi panchayat level anigi oiba apunba mifama mapangthoki loinana May Day 2024 na lakpada sinmi singi oiba thorom amasu pangthoklaba yai hairi aina ujuji leire mafamasi all Jiribam lomi marup office makadani haukiba April ki tangkun yamari yumjakation nimit Nungtin pung mari ga makai mutaba matamda ikhang khongduna akan ban nong nung sila malaktuna akoi gi Jiribam all Jiribam lomi marup office si mangan taan biramle I pamjaba si akoi gi lomi marup office si sabada sarkar gi magai dagi mateng pangbiu amasung manungda akoi gi chair adugi chi sang table na chingba mangan taang mang hiba mayam singasu sarkar gi mateng bibiu matam matam gi Moru marang so akogi moru akogi all Jiribam lomi marup ki magai dagi pihan ningi aduga akoi na iha lama akogi pandamdi akogi Jiribam gi ration card ki matangda akoi yamna kumna thidong lingi maramdi Jiribam da le piri ba akogi ration card achi cheng kerosene gehu ata moida kaya chingba phangani haina akoi da ration card ti ibiri aduga akogi phangmana akoi cheng khaktung phangi ati sing asi bibiru dabu oregadi ibigano Haibasi mai thamjaningi Poirei kumho khorjeilu kumbi Bisnupur district na senduna ibudau ising chaiba thel kumbi gi laisangda bhabini aribamna iba saireng gi lairik kunmathoi suba chahi cha gi ima phongkhre tha asigi tangkunipan nongmaijing nimita pangthokiba thoromasida JEO Bisnupur district and Chingkhai Singh Lupki president Wahengba Bijoy deputy inspector of school Moirang Them Mega Chandra amasung ima kholgi founder president Dr. Rajkumar Gunachandra na bathang sitna chief guest president amasung guest of honor oibiki lairik ki maramda kumbi college ki vice principal KH Gyani Bhushan na marik chumna nainabiki Wangangloi singna Lakhipuronline loop ki founder president Wahengba Miyaimana tawbiramba kayabu singthaki program adu kumbi college ki librarian Wahengba Bembem na anchor oiduna pangthoki welcome address na Wahengba Thoibina piki loinana nungi oiba warol na secretary Hiro Luang na piki Sayau isaina Sandhong UP school ki mahiroi singna sana leibak Manipur koloi nangi Manipur haina saithaduna sakhi kabi kuntra mangana saireng saidinaba amasu pangthoki saknairaba kabi Rita Thoksom Pramodini Thaunaujam Maharambam Chandramani Khuraijam Kanta Sobita Saubam Sarat Chandra amasung Gandhi Lauriam na chingbana saireng pakhi Laisedi kacchaningai aigidi takpi tambiyu aibu abhavana kadomda phattabana kadaida nawani aidi khangjadriba abhava lambi chatnaba lokshingi mangan phangnaba hojage upalgum achauba mana pungwa upaldi Marai lui hai nei do Nungairaba pau Hauragliba school ki mahiroi singi tamak computer gi lamda new education policy asigi matamga chunaraba
कंप्यूटर के अनोबा कोर्स कया इस कोड ना तंबी ताकपी गतौरी क्लास 3 दगिना क्लास 10 की महिरोई सिंगदा मरिक चुमना मखोंग सेंगना HTML CSS C++ आर्टिफिशियल इंटेलिजेंस अमदी मशीन लर्निंग न चिंगबगी कोर्सिंग इस कोड ना पुदुना लाक्चरी अकुपा मरोल की दमक गसिमक कांटेक्ट तोबियो Contact number 7259244451 नत्रगा hello@eastcode.com दा ईमेल तोबिरगो आइखोई की एड्रेस Positech Technologies OPC Private Limited First Floor near South Bora Complex Binakandi Part 2 Kasarasam थासी की तरह निथोइदगी हौदुना ऑल जिरीबाम स्पोर्ट्स एसोसिएशन AJSA न सिंधुना जिरीबाम हायर सेकेंडरी स्कूल की सानाबुंगदा टीम तरामाथोइना सरुक जादुना चथरकिबा अहानबा KH अरबजान बेगम मेमोरियल डिस्ट्रिक्ट लेवल 5A साइड सब जूनियर बॉयज अंडर 15 की फुटबॉल टूर्नामेंट 2023-24 ngarang sanakiba फाइनल मैच दा सनराइज क्लब कदम तलाना यावल क्लब चंपानगर बो गोल मंगा अमद माइथिबा पीदुना सनराइज क्लब कदम तलाना चैंपियन अदुगा यावल क्लब चंपानगर ना रनर्स अप ताखरे मैच अदु अजीज हैदर KH नीलकमल सिंह अमदी ग्लोरी कोनमैना कंडक्ट तोबिखि फाइनल मैच असिदा दिबोंग GP की प्रधान RK नोबिनसना ऑल जिरीबाम स्पोर्ट्स एसोसिएशन की प्रेसिडेंट M ब्रजकांत सिंह अमदी डोनर KH अब्दुल खान मथंग सिदना चीफ गेस्ट प्रेसिडेंट अमदी डोनर ओइना दाइस तफमखि लोइनना चीफ गेस्ट अमदी प्रेसिडेंट ना चैंपियन अमदी रनर्स अप ताखरबा टीम सिंगदा मनामतुम यंथोखि ngarang sanakiba final match asida Sunrise Club kadam talana tos gamduna side khanki aduga Yawol Club Champanagar na ball kauduna sanaba hokhi sanaba hobagi minute ahumda Sunrise Club kadam talagi sanaroi yu ahenba jersey number 2 na goal ama chanduna Sunrise Club ki account hangtokhi matungda team asigi sanaroi CH Roshan Khan jersey number 10 na mari suba minute amadi 33 suba minute ta goal ani chanki aduga sanaroi yu ahenba jersey number 2 na taret suba minute ta goal amaka chanduna mahakna first half manungda goal ani chanki Yawol Club Champanagar gi sanaroi N Prakash Singh jersey number 35 na mapan suba minute ta goal ama chanduna first half mamangda Sunrise Club kadam talana Yawol Club Champanagar bu goal mari amada mangjil thaki ani suba half matungda team animak yamna kanna sanaki adubu Sunrise Club kadam talagi sanaroi angamba Singh jersey number 3 na kuntra mari suba minute ta goal ama chanduna full time da Sunrise Club kadam talana Yawol Club Champanagar bu goal manga amada maithiba piduna Sunrise Club kadam talana champion aduga Yawol Club Champanagar na runners up ki mana lokhi ningsing bayai tournament asi Jiribam ki chingdong lekai da leiba KH Abdul Khan na mahaki leikhi drabi loinabi KH Arabzan Begum ki mingda kachaba tournament ne Nungairaba Pao Khu tang chikpa nerve ki anaba khwang yanglin gi anaba brain amadi BP stroke oruba singi anaba kayabo digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthok handuna e tong the leiramba amot pasing sengdok pangamali amasung kidney liver heart amadi brain gi mapangal kankat handuna haksang phana thambang amali magnetology scanning therapy asigi kanaba lobiu nasimak lengsin birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawa layeng seri chief consultant Dr. M. Santikumar Singha lifestyle medicine consultant Harvard School of Medicine USA certified Rompur Part 2 dasu numit khudingi naturopathy gi makal makha layang patap season natuna layang bahuzare advance booking gi damak mobile number 9706 554 286 natraga 9395 732 456 number asida call tobirago Aroibada maruiba pau omukhanna Nong karakanna hek tabaga Silchar sahar gi mapam ayambada achauba ising ichau thokpaga chap manakre Mukna Kangjaibu Mizoram gini haina NCERT ki tamna larik ta haijilak basi mitei aikhoi gi laibak thibani haina sikona phongdorakle
Nong nungsit na mang takhalaba jiribam lawmi marup ki office sanglen mari leinaba singna mideng changbina bahiragle. Bahabini aribam na iba saireng gilairi kunmathoi suba chahi chagi ima fongkre amasung jiribam da chathakiba football tournament ta Sunrise Club na champion aduga Yaol Club na runners up takre. Lakhipur online YouTube channel gi pau sandok chaba ngasigi oinadi matang asidaloi jare.